Lakhipuronline putok saba June gitang tarahumdoi nongmaijing numit ki Khomjinba Pao tabirasi. Ahanbada maroiba pao. Metric amasung higher secondary gi parikha gi model gi matangda tangdangba wareb amata lepthokpa leitri. Rajya sida microfinance ki loan mioi khudingmakta ngakpiba natri. LP dagi hauraga higher secondary school phawbagi oja sing B.Ed degree paidaba yarak loidori. Covaxin gi anisuba dose ki damak SMS lakpa singna ngasidagi vaccine kapa yaragani. Amasung Assam tangarang nauna mioi lising ahom chambriga hom phumdoi COVID ki anuba case thengnakre laichada sinangarang mioi nipunithoi sikibaga loinana sikibagi apunma masing lising ahom chamapan gatra manga sukre. Haujik mapungoi pa pau tabirasi. Metric amasung higher secondary parikha gi model gi matangda tangdangba wareb amata lepthokpa leitri. Adubu numit marini da parikha pangthokani English, Science, Angka, Social Science subject mari da metric parikha oiragani. Paper amada mark kunmanga tawduna oigani aduga higher secondary gina subject ahum da parikha pangthokani haibana chingba wafam sing ngarang TV channel kharada sandokhiba adu leingak namasigi matangda karigomba wafam amata wareb naba leitri haina mahimasingi mantri Ranos Peguna phongdokre. Rajya sida microfinance ki loan mioi khudingmakta ngakpiba natri. Microfinance ki loan ngakpibagi matangda semba committee ki matungina microfinance ki loan lawba mioi khudingmak loan asi ngakpiroi dori. Loan asi lawriba imung manung aduna karigumba chahi gi income rupa lakh amadagi helaba aduga imung manungi mioi singi Chaka mari panba gari leirabadi hairiba imung aduda microfinance ki loan ngakpiroi haina committee asigi chairman Ashok Singhal na phongdokre aduga karigumba imung amatadagi mioi ani loan loba thoklabasu mioi amakhaktagi loan ngakpigani hairi adu moinamak khudingmak asigi matangda committee asina pikhalakpa cherol adu rajya sarkarna yenglaba matungda akaknaba wafam sing makhatana lauthurakani hairi panbayai rajya sida chaurakna nupi lakh kunmarina microfinance ki loan asi lawki masigi hojik oiriba sendoi amasung sele pulaga oiriba senphamna lupa koti lising tarani thoi makhaini hairi. LP thaktagi hauraga higher secondary school gi oja sing B.Ed degree paitaba yarak loidori masina maram oiraga diploma in elementary education samna DLED asi tapna tapna marai chai tharakpa yana leire masina maram oiraga rajya asigi B.Ed college sing matik chana semjinba haukre wafam sing asi haukiba irai numita Barak Tampak ki khongchata lakhiba mahimasingi mantri Dr. Ranos Peguna Karimganj B.Ed college da pangthokiba tharoma da phongdokibani COVID ki phibam asina khara phagalaklabadi special TET changeng pangthokani amasung masing yamlaba ojagi thabak lobagi wafam su mahangna phongdoklamki. United Manipuri Arts and Cultural Organization Umako gi member oiramba saknairaba tabla gi oja ahong sangbam ibohol singh chairman District College of Music Arts and Culture Manipur oja asina jungi tangtara nithoi da lekhidabada Umako gawhatina thamoi sokna awaba phongdorakle oja gi thawai mirelna taibang mapugi masaigonda ingna chikna leirunaba thaunijari haina loop ki General Secretary GS Thongra gi cherol amada phongdorakle. Manipuri cinema gi ahanba critic R.K. Bidurna lekhidabada Tripura gi tongan loop Manipuri Sahitya Parishad Manipuri Film Forum Tripura Lamyanba Organization amasung Marup Pauche na awaba phongdorakle. Pioneer film critic R.K. Bidurna lekhidaba si Manipuri cinema amadi sahitya gi lamda achouba mangjaba amani haina Film Forum Tripura gi General Secretary Kabrabam Dhiren na phongdorakle. Sahitya Parishad ki General Secretary L. Biramangolna critic asina lekhidabasi Manipuri cinema gi lamda mangjaba ama oirabani leikhidraba mahaki imung manungi awabadasu saruk yazari haina paw asina makhatana phongdorakle. R.K. Sanatombi Vidyalay Jiribam gi oja oirambi Yumkhaibam Surmila gi Shraddha nimita ngarang thangja numit R.K. Sanatombi Vidyalay Jiribam gi teaching amadi non teaching staff singna oja sigi photo da leisu katpagi thormama ayuki pung 10 makhaida teaching staff ki room da pangthokre loinana haukiba tang tarukta matam kuina oja oiramba TH Jila Singna manung matam sadana lekhidabada school asigi teaching amadi non teaching staff na minute ani tumina leptuna awaba phongtokpagi tharum amasu pangthoki loinana lekhidraba oja jila gi thawaina mapugi
mapugi leikolda ingna chikna leiruna bathoni jaki haina paugi cherol asina phongdoragli Rupee Pay Fintech Private Limited North Zone gi Sales in Charge Debasis Dasna Borobekra GP COVID-19 Task Force Committee ga kusam naraga company asigi maikai dagi chanana popotlam sing Community Quarantine Center amasung Home Isolation tawduna leiriba Borobekra gi imung singda yanthokre Shi Borobekra Higher Secondary School the Leva Community Quarantine Center amasung Home Isolation the Leva Miyai Singda Angamba asa atak khara yan Silchar Medical College Layang Sangdagi ngarang numidang wairam pung mga da thokiba COVID ki update matung ina Layang Sang asida COVID laichat asina maram oiraga miyoi mari sikre Laikhidraba sing adugi manungda Lakhipur dagi miyoi ama yauri laichat asina Layang duna leiba active case ki masingna chamaga marfutara mangani masigi manungda marifuni thoina ICU da tarateret na ventilator da aduga miyoi chamaga kuntrani pana oxygen support da leiri haina Layang Sang asigi wangang loi Dr. Bhaskar Gupta na phongdoragli ডিসচার্জ নিয়েছেন গত 24 ঘন্টায় 10 জন পেশেন্ট হোম আইসোলেশন নিয়েছেন র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 16টি স্যাম্পল পজিটিভ এসেছে এবং আরটি-পিসিআর 23টি স্যাম্পল পজিটিভ এসেছে করোনা সংক্রান্ত উপসর্গে গত 24 ঘন্টায় শিলচর মেডিকেল কলেজে 4 জন পেশেন্ট মারা গেছেন তৃতীয় এস কুলচন্দ্র ওনার বয়স 72 বছর উনি লক্ষ্মীপুর কাছাড় থেকে এসেছিলেন উনি গত 6 জুন শিলচর মেডিকেল কলেজে ভর্তি হয়েছিলেন এবং 12 জুন সকাল 11টা বাজে ওনার মৃত্যু হয়েছে Covaxin vaccine first dose kap kraba miyoi singna anisuba dose ki damak asidagi vaccine kap hauragani haina National Health Mission kasargi tweet pausel amada phongdorakre First dose kap laba miyoi sing adugi registered mobile da hiramasigi matangda akupa marol sing yawba SMS ama phangani online gi kuthangda slot booking tawdragasu second dose kapa ngasidagi haugani haina pawasina makhatare Lakhipurna konma mafam singda ngarang June gi tang 12 da chathakiba COVID changyengda miyoi 13 COVID positive obe thengnakre ngarang Kasar jila gi Lakhipur subdivision gi tongan ba center singda miyoi chani ga 53 ta rapid antigen test amasung miyoi 19 da RT-PCR gi changyeng chathaki masigi manungda punma miyoi 13 ki masada COVID positive obe thengnaki COVID-19 media bulletin gi matungina Assam da ngarang miyoi 3,332 COVID positive oibe thengnakre positive oibagi chang chada 2.1 tagi hantharakla ngarang chada 2.1 oire positive oikiba sing adugi manungda Kasar jila dagi miyoi 2.3 Hailakandi jila dagi 58 aduga Karingbans dagi miyoi chamaga subna mapan gi masada positive oibe thengnaki layeng chathaduna leiriba active case gi masingna lising ni phum doi 2.35 ni Assam dangarang nauna miyoi nipuni thoi laichada sina sikhibaga loinana sikhibagi apun mamasing lising ahum chamapan gatara manga sukre Manipur da miyoi chamaga yangkhai mari gi masada ngarang COVID-19 positive oiba thengnaki aduga laichada sidagi miyoi chatret ka yangkhai ma thoi phaduna yumda hanki layeng chathaduna leiriba active case ki masingna lising nipan chatret ka tarani Manipur da ngarang laichad asina miyoi 15 sikhibaga loinana sikibagi apunba masing chamapan ga yangkhai mapan sukre Bharat ki haksel amasung yaiphay yumba loising ngarang thokiba paugi matungina haukiba pungkun mari da lebak asida laichad asina ngarang sikibagi masing lising mari ga subna ani oike Aroibada maroiba pau amukhana Metric amasung higher secondary gi parikha gi model gi matangda tangdangba wareb amata lepthokpa leitri Rajya sida microfinance ki loan miyoi khudingmakta ngakpi banatri LP dagi hauraga higher secondary school phawbagi oja sing B.Ed degree paida yarak loidori Covaxin gi anisuba dose ki damak SMS lakpa singna ngasidagi vaccine kapa yaragani amasung Assam dangarang nauna miyoi 3,332 COVID ki anuba case thengnakre laichada sinangarang miyoi nipuni thoi sikhibaga loinana sikhibagi apunma masing 3,335 sukre
Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.